Manipurda Moroiba Pausing Pijari Union Home Minister na Manipurda Santi Raksa Hanjin Hanaba Honagadabani Haina Akanba Direction P. Krahari District Magistrate Imphal West amasung Imphal East na District sing asida ngasi nubidang wairam pung 4:30 dagi matam kaktana curfew thamkhre Lengak na ngasi numidang wairam pung 5:10 dagi numit nini internet mobile data servicing thingjinkre Asi bahagchang ahum amasu fangduna Siljar Medical College and Hospital gi mokta masak khangdukna ba thamkhre hari Mar Kuki Militant Taragi asi bahagchang sing Siljar Medical College moktagi Mar amasung Kuki organization singda sinagre Amadi Jirivangi Misigi Matanga Manipur ki mafam ayambada yaningdabagi khongjang jangsinkre Minister MLA ge yumsingda thomjinkre Kurumjare Mami TV ne sandok jaba Manipuri Prime Time News meeting tabirum ne bisingbo taram na ukjare hauzik miyam da pau sandok na pijare haukiba numit kharani asida Manipur da state law and order gi fibam yam na charang na ba mawong amada lakpa sida Union Home Minister na ngasi Manipur da deploy toriba security forces sing kaukhatpa yaba thorang sing lakhatuna Manipur da santi raksa hanjina na ba honagadabani haina akanba direction pi kre harib haukiba ningthokaba numitagi Kuki Militant singna Jirivam District ki Borobekra Subdivision ki manung chanba Jakura Thorda leba CRPF camp ga tainabada leba police station da nomai kapsinduna attack chatharakhibada security forcing na handuna nomai kapada Mar Kuki Militant tara sikhiba thodok asigi matungda relief camp da leba maitai angang ahum yauna nupi ahum faduna pukhiba amade ngasi amasung ngarang asina phangkhibagi thodok asina maram oiraga Manipur da nauna akanba irang thoklare harib Home Minister na hai hingsa amadi mihat mipun gi thodok singda jenaba singi mathakta akanba action sing lokhatkane aduga general sing National Investigation Agency da sinaduna makhoi gi mathakta investigation chathaba horagani harib maram aduna security forces singna hingsa amadi mihat mipun gi thodok singda akanba action sing lokhatnana ba direction pi khibaga loinana Manipur gi miyam da santi thamnaba honabiyo tonga da thajabiganu amadi security force singda corporate pibiyo haina Home Ministry na appeal torakle Asigi Taramathoida Borobekra Subdivision ge Jakura Thor Karong amasung Harinagar Mar Kuki Khulai paibasingna fakiba angang ahum yauna nupi ahum fajinkibagi manungda tha nipan ta ngariba nupa macha ama yauna nupi macha ama amade nupi ama ngarang Barak Turel dagi sina phangkibaga loinana Manipur gi Tampak district singda haunaruba tawdana lambida miyam tholaktuna lambi thingbagi khongjang paktaknana changsiliba sing amade MLA Minister Singi yumda miyamna thomjinduna amang ata tholakpana maram oiraga maru aina Greater Imphal area singda violent oiba protesting chatharakpa sina maram oiraga Imphal West amasung Imphal East ke District Magistrate singna ngasi numidang wairam pung 4:30 dagi district asigi mafam pumbada public curfew lauthokre Imphal West amasung Imphal East District ke District Magistrate TH Kiran Kumar amasung Khumanthem Denana thokiba official notification gi matung ina Bharatiya Nagrik Suraksha Sinhati VNSS Disingani Kulhumdoi gi under section 163 gi makhada ngasi numidang wairam pung 4:30 dagi hauduna hairiba district asida matam kaktana public curfew thamduna mi chathok chasin tawbada thingkhre adubo athingba ase health electricity PD, PIGD, petrol pump, municipality, press and electronic media, court ki functioning, airport flight ki passenger sing, chathok sa sin tawpagi di kumthokani harip.
Hauzik oirakliba state asigi violent oiba fibam asida anti-social element kharana social media platform sing sizinaduna message video clip sing image sing amade kangluk maselgi marakta sokhanba yaba speech sing thagatuna state asigi law and order gi fibamda kairakpa yabagi oithokpa leiba maramna internet mobile data service sing maru oina vchat broadband amasung vpn service sing ngasi numidang wairam pung manga ga minute 15 dagi hauduna numit nini gi oina Imphal West Imphal East Bishnupur Thawbal Kaksing Kangpokpi amasung Churchanpur district singda thingsinkhre haina Dr Vinit Joshi Secretary Government of Manipur na ngasi official order ama thokre order asigi matung ina vital installation sing amasung government office ta pairiba list line amadi FTTH connection singde athingba thamde hari Tha asigi taramathoida Markuki militant singna Jirivam district ki Borobekra subdivision da angang ahum yauna nupi ahum galonena fazin khiwa singi manungda angang ani amade nupi amage asiba hakchang ngarang Jirimuki barak turelge tongan ba mafam singdege ngarang asiba hakchang oina fangkraba matung asiba hakchang ahum Silchar Medical College and Hospital gi mokta postmortem gi damak thamkraba matung lemhauriba thiba khangtriba miyoi ahumge asiba hakchang ni haina chingnaba Police na Manipur amasung Assam gi lonaba mafam amadagi laukhalaba matung hairiba Silchar gi hospital gi mokta masak khangdoknanaba thamkhre haina thajaba yaba paw amagi matung ina phongdokle Maikai kayadagi tha asigi taramathoida Markuki militant singna Jirivam district ki Borobekra subdivision da angang ahum yauna nupi ahum galonena fajin khiba sing asoi angam yaudana thadokpinanaba appeal tawringai cherak asida Tha nipan da ngariba nupa macha ama yauna angang ani amasung nupi amagi asiba hakchang Jirimugi muki barak turelgi tongan ba mafam singdige ngarang asiba hakchang oina phangkhibane asiba hakchang sing adu Jirimuk turelga barak turelga samnafam oiba jaga amadagi police na lakhalaba matungda Assam gi Silchar Medical College ki mokta postmortem gi damak thamkre hare khunja singdagi phangba pawgi matung ina hairiba asiba hakchang sing ase Jirivam gigal khungi Jiri turelda ahan orabinupi adugi asiba hakchang oina tureldagi phangba aduga barak turel Assamgi Narayondardagi asiba angang amagi hakchang phangba aduga Narayonpur barak turelgi kharom da khara chatlaga asiba angang amagi hakchang su phangkhibani harib nupi sing adu mafi marun yauramde ijat manghan biraga hatpa oiramba yai haibagi chingnaba lei harib Police ki pauna ngarang nungthil pung amarom tarakpada barak turelda hi honba nupa amana haji asiba hakchang ani adu tawduna leramba thengnaraki haibage paw tanarakpadagi Jirivam district police team amana changsinduna koithi thibada Jirimuk area dagi asiba hakchang ahum phangba ngamkhibane harib asiba hakchang oina phangnaba ahum adugi manungda tha nipan gi nupa macha adu yaure atopa ani aduna Telem Thobi Devi chahi 38 amasung mahaki machanupi Telem Thajamanbi Devi chahi nipani harib asiba hakchang ahum adu Silchar Medical College ki mokta postmortem tawnaba thamkhibaga loinena hospital asigi akoibada pamdaba thodok sing thoktanaba Assam police na cheksinna ngak senkhre haina paw asina makhatare
था सिगी तरामाथोई की नुंथिलदा जिरीवाम डिस्ट्रिक्ट की बोरोबेक्रा सब डिवीजन की मनुंग चनबा जाकुराथोर करोंग कैथेलदा CRPF का खुथोकनबगी थौदोकता लैखिद्रबा मारकुकी मिलिटेंट तरागे असिबा हक्चांगसिंग ngasi ayuk Silchar Medical College की मोक्ता पोस्टमार्टम लोरबा मतुंग मार फुरुक के माहिरोई ऑर्गेनाइजेशन सिंगदा सिनख्रे हाइना इंडिया टुडे एनीना रिपोर्ट तौख्रे रिपोर्ट असिगी मतुंग इना मार कुकी मिलिटेंट सिंगे असिबा हक्चांग सिंग असे असम के मसेमपुर मिलिटरी बेस तमना पुरबा मतुंग मणिपुर की चुचानपुर डिस्ट्रिक्ट तमना अमुक एयरलिफ्ट तौरगनी हारे मार कुकी मिलिटेंट तरागे असिबा हक्चांग सिंग सिल्चर मेडिकल कॉलेज की मोक्ता सिक्योरिटी फोर्सना हेक पुरखिबगा मार अमसुंग कुकी फुरुक की मियोय सिंगना असिबा हक्चांग सिंग अदुबु सिननबा तक्सिनबदा असम पुलिस का मार कुकी मियोय सिंगा मेडिकल कॉलेज असिदा अचौबा इरांग अमा थोकी हारे रिपोर्ट असिना मखा तारदुना हाई ngarang asam amasung manipur ki border ga tainabada leiba barak turel marinda mar kuki militant singna nomai kapna bagi thodok oiraba matung nupi macha humge ngarang faduna pokhiba singi manungda angang macha ani yauna nupi amagi asiba hakchang phangkhiba sina manipur amasung asam ki border da yamna charang naba phibam amada leire hari हौखिबा तांग तरामाथोइदा बोरोबेक्रा सब डिवीजन की जाकुराथोर कारोंग अमसुंग हरिनगर मार्गु की खुलाई पाइबसिंगना फाखिबा अंगांग अहुम यावना तुपी अहुम फाजिनखिबगी मनुंगदा था निपानदा ngairiba nupa macha ama yauna nupi macha ama amade ngarang barak tureldagi sina phangkhibaga loinena manipur ki tampak district singda haungnaruba tawduna lambida miyam tholaktuna lambi thingbagi khongjang sing changsinkhre MLA minister singgi yumda changduna miyamna protest thakre ngasi miyamna thomjinkiba minister MLA sing adude lamfel sana kaithel laiba health and IPR minister Dr. Shapam Ranjan Khurai gi MLA amadi CAF and PD minister Elyaima Elai Susindro Kaisamthong ki MLA Sapam Nishikanta amadi Sagolban AC gi MLA RK Imo Singh Khetrigao AC gi MLA Nur Hassan Terada laiba Pachoi AC gi MLA Sapam Kunjakesur Elai Skeba amadi Wangoi AC gi MLA KS Loken gi yum singdani harib अमरोमदा जेनिम्स की स्टूडेंट सिंगना रैली चतुना यानिंगदबा उत्खे ngasi miyamna yamna chauna protest thakiba mafam sing adude khwairambon ima kaithel nambol khumbong tera sagolban khurai lamnong singjamai kwa kaithel thangmaiban uripok thobal kakching hata yaripok awang sekmai kwa kaithel andro parking thumbu thong hairangoi thong na chingba jaga sing amade laikai gi lambi thingduna khongjang changsinba hokre relief camp Maitai Langol Laima Kulen Lekaida inmates sing so Masagi relief camp sing Tadokuna Lambida Pendabi Kolau Lauduna Tolake Nakal Amarumda Tha Siki Taramathoida Markuki militant singna Jirivam district ki Borobekra subdivision ge Jakurathor Karong Amasung Harinagarda Thokiba Thodok ki Manungda Asiba hakchang jirimuk turelda ngarang asiba oina phangkhibagi mayokta ngasi ayok pung taruktagi hauduna Jirivam United Committee JUC na Jirivam district ta pung nifu nipan gi general strike kaukhe general strike asina mahausa gi punsida chauna kaiba pikhe hade था निपान खक्ता ngairiba angang hatba kuki terroristing cherak pio haiduna RPI athwale ki luchingba singna Delhi da khongjang jangsinkhre Republican Party of India athwale ge National Secretary Maheswar Thonaujamna luchingduna party asiki luchingba kayana ngase New Delhi da leba India Gate ta jangsinkiba khongjang aduda kuki narco terroristing Manipur da ki khudakta lautho Save India from Cookie Terrorist haiba wahai kya iba pet card sing sizinake Ngasigi khongjang aduda paumi singda wangang laduna Maheswar Thonaujamna hai Manipur da tholiba irang asida center lengakna tumina leisinduna lakpadagi ngasigi phibam ase yorapane Cookie terroristing ase lairiba lengakna thengnaduna Manipur bu kanbiyo Haujik orakliba phibam aside Cookie terroristing bo micham miyamna thengnaduna leire masida khwaidagi hena sathibo oina handak Jiriwamda phajinkhiba thanipan khakta ngairiba angang yauna miyoi taruk halak libasi terrorist ke ek natana kari oigane masida India lengakna tumina leisinba yaroi haina mahakna makha takhe
पार्टी असिगी लुचिंगबा कयाना सरुक यादुना इंडिया गेट तमना लाखिबा खोंसत अदो दिल्ली पुलिसना लंबीदा थतुना अकनबा मोंगदा मुकनखे मुकनबा अदुदा पार्टी की मेंबर नुपी अमसु यावना असोक अपनदंखे मदुदा खोंजंग जंगसिदबा मेंबर सिंग अदो पुलिसना फाननबा होनखे तुंगदा माइकई अनिदा यानबा पुरकपदगे खोंजंग अदो शांति ओइना लसिनखे इंडिया इसको निकाल देना चाहिए। इसको खरीद बाजार में मतलब गवर्नमेंट बाय लॉ एंड ऑर्डर इसको मार देना चाहिए। बाय लॉ एंड ऑर्डर बाय द गवर्नमेंट, नॉट बाय द सिविलियंस, बिकॉज वी द सिविलियंस, हम लोग तो सिविलियंस है। तो कुकी टेररिस्ट के खिलाफ हम लोग खड़े हुए हैं यहाँ पे दिल्ली पे, क्योंकि लोग छह महिला को मतलब 3 महिला को और 3 बच्चे को उठा लिया गया, चिल्ड्रन एंड वुमेन। सो इट इज नॉट सेफ इन इंडिया। भाई साहब देखिए, एक बच्ची को 8 महीने का बच्ची को निकाल के मार दिया गया, आगे निकाल दिया। तो इससे हम लोग चुप रहेंगे। मणिपुर थोलिबा इथनिक क्राइसिस असे अलार्मिंग स्टेज ता लेरे कुकी मिलिटेंट सिंगना चथरिबा क्राइम अगेंस्ट ह्यूमैनिटी असिना वार क्राइम ऑनथोरकले ह्यूमैनिटेरियन ऑर्गेनाइजेशन सिंग अमदे लीगल एक्सपर्ट सिंगना चथरिबा सिंग असे निंथिना सेम सारबा इरांग असिना नमदुना मयुम मकई थादोखली मिचम प्रजा सिंगदा ओनसिंदुना था निपान ngairiba angang yauna miyoi taruk numit mangani mar kuki militant singna fajinduna thamlaba tungda cold blooded ta international humanitarian law thugaiduna mihathina hatkre haina Manipur International Youth Center MIYC co convener MC Maitaina thadorpa chel amana haide chelo lesina hai asigumba chathaidraba thong sing tokhaiba thodang nechilaktre तौगे हाइना तौप तोखाइबा एजेंडा अमगा लोइनेना एडवांस ओइबा मिलिटेंट सिंग सिजिनदुना कम्युनिटी अमबो मांगहनना बहनबने मसिगे मयेक सेंगनबा प्रमाणदे चुरचानपुर मोरे अमसुंग अतै मफम सिंग खुंदारिबा मैतै सिंगदा टारगेट तौदुना थाकिबा थौदोक्सिंग असिना प्रमाण हाइके चेरल असिना मखा तारदुना UN गी मरीसुबा जेनेवा कन्वेंशन के आर्टिकल 49 के मखादा मिचम इथनिक ग्रुप नत्रगा रिलीजन ग्रुप सिंगबो नमदुना तांथोकपा से इथनिक क्लींजिंग ने हाइना क्लासिफाइड तौबगा लोइनेना इंटरनेशनल लॉ गी मतुंग इना क्राइम अमनि हाइना लवी हाइदे रोम स्टैट्यूट ऑफ द इंटरनेशनल क्रिमिनल कोर्ट ना थवोंग असिबो मियोइबा सिंगदा चथबा क्राइम सिंग ने हाइना लवी हाइना सु फोंदोके हौखिबा चहीगी मे 3 लमदम मसिदा थोकलिबा कांगलुप की ओइबा लान असे वारोसिन पुरकनबा इंडिया गवर्नमेंटना मरु ओइबा थबक थोरम अमता पाइखते मणिपुर एंगाकनासु मथौ मसक खंगदबा ममिंगतगी ओइबा गवर्नमेंट अमा ओइदुना लेरे लोइनाना लमदम मसिदा थोकलिबा लान असे लोइसिनबगी महुता अमुक हना तंपाकी पुलिस स्टेशन 3 कोनबा मफमदा अफसपा थमजलकपा असे मतमगा चुना चानद्रे गवर्नमेंट असिगुम्बा एक असे हौजिक थोकलिबा लान असिगी येंगनगा हंदोकपियु हाइना ऑल मणिपुर मुस्लिम डेवलपमेंट कमिटी AMDC की प्रेसिडेंट पुशुम सहीद अहमद थादोरकपा चेरल अमना फोंदोरकले चेरल असिना हाई यूनियन होम मिनिस्टर ना डिस्टर्ब एरिया लाउथोरकलिबा असे मणिपुर की अपुनबा सक्तम कायबा यारोय हाइना लमदम असिदा खुंदामिनरिबा कांगनु फुरुक कयाना लाउरिंगे चेरक असिदा लान असिगे खुदोंग चावल लौरगा अफसपा थमजिलकपा असे इंडिया गवर्नमेंटना करिगुम्बा नोंगी ओइबा थबक थोरम खरा तौगदौरे हाइबा से मणिपुर मियामदा उथोकचरे इंडिया गवर्नमेंटना थमोय सेंगना मणिपुर की अपुनबा सक्तमबो कायदनबा थंबा पामनबदे हौजिक मांगदा थोकलिबा मणिपुर की लान असे अहानबदा इंगना चिकना थंबा अमा मथौ ताई कांगलुप मसेल की मरक्ता डिवाइड रूल लेपताई थोकलिबा वाथोक लानथोक मयाम असे मणिपुर मचे ताबा पामबा हाइबदे सेपरेट एडमिनिस्ट्रेशन अमदे यूनियन टेरिटोरी पामबा कांगलुप फुरुपने हाइजनिंगनिबदे सेंट्रल अमदे स्टेट लेंगाक्ता शक्ति पाइबा बीजेपी गवर्नमेंटना मणिपुर पुंबा अफसपा थमजिलबसो मणिपुर थोकलिबा इरांग असे लोइरोय महौसागी पुंसिदा हंजिलकपा ngamloidabana अफसपा असे अथुबा मतमदा लौथोकपियो हाइना चेरोल असिना फोंदोरकले लेबाक ngakpa ngamloidaba oirabadi nasana nasagi fam thado haina thawai mirel gi ko convener paunum sana hanbina phongtokre wafam masing asi manipur press club ta pangthokpa pawgi mifam amada paunum sana hanbina phongtokhibane mahakna makha taraduna haikhibada karisu khangjadriba thanipan khakta ngairiba angang ama yauna miyoi ahumbo tamthina hatokpiba adu tabada tu chungnaba mihat ase khudakta hekta oikibanate मियोय तरुक अदु कुकी टेररिस्टिंगना फारगा पुरबा मतुंग
matam kuina tamthina otnaibagi paw ase khangna khangna India lengakna karisu tawba ngamdaba haibase India lengak asi cookie terrorist singe makhada leirabra haina mahang hangkrai Chinban dadi beti bachao beti parao lauraga maningdana angangbu una saun setuna halaba fawda wahai amata ngangba ngamdaba haibasimak Prime Minister Narendra Modi gi chauna soiba mane amadi Home Minister Amit Sana masana masagi maral ujadabane leiba ngakpa ngamnoidaba oirabade nasana nasagi fam thadau akanba ek thamjilaga aikhoibu phajin bayaroi hai phajinduna baligi haming tahan bayaroi fi thongdaba kuki nupi anigi damak Narendra Modi na tingkiba pambom ado nachanasu oiriba pikliba ngang aduna singamdana siramgadaba aduge minungse mata poktrabra haina mahakna makhatana hangke Kuki Mar militant singna fajin kiba angang ahum yauna nupi ahum fajin kraba matung angang ani amadi punna miyoi ahumgi hakchang sina phangkhibadagi khanghodana haurak iba Manipur gi hojik oiriba film asigi matangda tongan bulup tara humdogi mihut singna saruk yaduna ngase phangkiba mifamna warip kaya laukre hare hiram asigi matangda ngase kawa boroi makhongda leiba MWF office da Federation of Civil Society Organization Fox Manipur gi President T.S. Maniharna paumi singda phongdokhibada ngasi gi mifam aduna haukiba chahige me ahumdagi hauduna ira Manipur gi apunbagi saktamda singnaduna amade maitai community gi mathakta chatharakli balan asida maru oiba thodang loriba Chin Kuki Jo MLA Tara Insurgent Group amade ITLF amade Kotuna Chingbasing ase Government of India State lengak amade mari leinaba authority singna terrorist oina lauthokadabane isu asiga mari lenena leihoriba MLA yankhai gi oiba chapchaba firep ama pung kun mari gi manungda lauthokadabane Manipur gi apunbagi saktamda sinaduna amade mitamiyam hadiba illegal Chin Kuki Jo Manipur dagi depart tawkhinaba Manipurda National Register of Citizen NRC chanahangadabane Jiribamgi Boro Bekra subdivision gi manung chanaleba Jakura thodagi Chin Kuki Jo singna hostage oina faduna pukraba matung call blood ta hatpada chenaba sing khudakta Government of India na faduna logi matung ina cherak pigadabane hojik political party singna Manipur da thokliba irang ase thawaidabagi mawongda chathariba membership enrollment drive ase khudakta lepkadabane isu asida Manipur da leriba CSO sing amato ina punsinduna kaman oiba agenda amada chapminaduna amato oiba firep lominasi haiba warep singso lawki hare Chaliba tha asigi tang 13 da Jakura Thor Karongda Kuki Mar Jo militant singna nomai kapsinba amade yummai thabana chingba torakpadage laikai adugi police station da hangba relief camp ta lejaba ahal ane nomai na panbadage laikhidaba loinana IDP angang ahum nupi ahum puna miyoi taruk faduna pukraba matungda ngarang angang ani amade nupi amabo tamthina gang rape toraga tamthina hatoklamlaga jiri turel amadi barak turel da phangkhiba thowongbo jiri bam ko komi student friend na akan mamongda condemn tawi haina ngasi babu parada leba jiri bam ko komi student friend ke office da pangthokiba pawgi mifam amada jiri bam ko komi student friend ke coordinator Thongnawjam Rojen Singna phongdokre mahangna makha taraduna hojik fawba langna langjin khangba ngamdriba miyoi ahum athuba matamda paliba lenga laikhidraba angang ani amadi ahal adugi mihata chenariba miyoi sing ado athuba matamda puthokadabane karigumba puthokpidaba tarbade jiribamta leiba mahairoi singa khutsamnaraga June 19 gi hena akan bakhongjang sangsinanaba sem saduna leire haina phongdoke ngasi all Assam Manipuri Mairapaibi apunbalop na Jiribamdagi Kuki militant singna fajinduna pokhiba nupi ahum amadi angang ahumgi asiba hakchang oina fangle tabada thamoi sokna nungaitaba phongdokre ngasi Karamnagar Rupasri Community Hall da pangthokiba mifamda Lokki President Benny Misrana haikibada Kuki Lal Hobasingna asuk tamthina mihatina hatokpirakpa ase yamna pende mihad asida chenariba Kuki militant singbo asibagi cherak pibinaba India government da appeal tawkhe laikhidraba singidamak minute ani tumina leptuna amadi santi hanjilaknaba thawni jakhe Jiribamda tholi beidamasi
Manipur government amadi India government anina lautunaraga thohan irani singa gi nomai kapaga tampakta basma thamjalakpa si kudakta lathokadabani misam taruku hajilaba matung pot nairaga rekta matung tamchina hala pawda government asina tumina leithokliba sina takadji ba prajaba sitabani karigumbada athuba matamda miya asina chinariba si फादना सेरा पीदब तारगदी अथुब मतंदा मकल मका के कांग्रेस चगिनबगे दमा सीएम साधना लोरे नोना इमुंग मनुगी लेखिद्रबा थवाई तरगदुगी इमुंग मनुगी अवाब जासु सजम राजना अवाब सर जाय हौखिबा तांग 18 दा जिरीवांगी जाकुरा थोडगे कुकी मार जोमिनिटिन सिंगना थानिपाल खक्ता ngairiba angang ama yauraga imung amagi miyoi taruk faduna pukhraga minungsi leitana hatok pikhiba thodokpo yaningdaba phongdoktuna nambol kaithelda wakat mifam phamkre wakal khongjang ado women vendor association nambol bazar development coordinating committee united protection committee upc ga punasinduna ngasi chathakiba wakat mifam aduda kuki minitin singna tawningbada tawba india amade manipur lengakna ayaba piduna tawribra कुकी मिनिटिन सिंगना नोंमै अमदे बॉम सिंग मैतै मिचम सिंगदा कापथरकलगा मियोय कया सिबा यावरबा असि फावदा कुकी मिनिटिन सिंग फाबगी महुत्ता तंपाकता कॉमिंग ऑपरेशन तौबा नुपी अंगांग मिचम हाटपा आयना यादबा थबक ngakta तौबा असिदा कुकी मिनिटिन सिंग फागतुना इरांग असि लोइसुलु हाइबा वाफम सिंग फोंदोकनखि जिरीवांगी थौदोक कंडेम तवे मणिपुर अमदि सेंट्रल गवर्नमेंटना मियामगी पुंसी कनगदबनि हाइना एलएमजी ना फोंदोकरे हंदक जिरीवामदा मैतै इचिन इनाउ तरुक कुकी मिलिटेंट सिंगना फादुना पुख्रगा तमथिबा मवंगदा मियोय अहुम हातख्रगा मियोय अहुमबुना हौजिक फावबा थीबा खंगदना थंबगी थोंग असे टेररिस्ट की थोंगने थोंग असे लाइक माइंडेड ग्रुप एलएमजी मणिपुरना अवांगबा थाकता कंडेम तौबगा लोइनेना अवाबा तारिबा जिरीवामगी इमुंग सिंगदा सरुक यारे कुमजा लिसिंग अनिगा कुलहुमदोयगी मेगी अहुमदगी चीन कुकी नार्को टेररिस्ट सिंगना मणिपुर की मैतै सिंगदा अतमनना चथरकलिबा लान असे चही अमगा था तरे लोम सुरकलबा फावदा ममल यामलबा मियोयबगी पुनसे लनथुम अमदे मणिपुर की इंटीग्रिटी ngakpangamdana leiba haibase स्टेट अमदे सेंट्रल गवर्नमेंट अनिना मणिपुर बो मरु ओइना मैतै हाइबा फुरुप असे मुथतखिनबा अरोनबे एजेंडा अमगी मखादा हुंफु तरा रक सुबा थबक चथरब्रा हाइबसे हंगनिंगाय ओइबा वाहंग ओरकले स्टेट अमदे सेंट्रल गवर्नमेंट अनिना अथुबदा हौजिक थोलिबा लान असिगे वारोसिन पुबिरक्तुना मियांगी ममल यामलबा पुंसी कनगदबने लाइक माइंडेड ग्रुप एलएमजी मणिपुरना लमदम असिगे अवा अना तारकलबा कयादा लेप्तन मतेंग पांगलकपा चही मरी रोम सुरकले ह्यूमैनिटेरियन सर्विस ग्रुप असिना 10 खरबा चही मरी रोम असिदा लमदम असे अवा अना तारकलबा इमुंग कयादा चौराकना लुपा लाख निफु रोमगे मतेंग पांखरे ह्यूमैनिटेरियन सर्विस ग्रुप असिना ममांग जिरीवामगे तोंगान रिलीफ कैंप सिंगदा लांजेनदुना अवाफमदा तारिबा इनमेट लिसिंग अमगे मथक्ता इनमेट खुदिंगमक्ता अंगम्बा मतेंग पांखरे हाइरि केगे मोइरांग केंद्र अपुनबा लुप केमकेल मोइरांग अपुनबा इमा लुप अम्पिल ऑल नुपी लुप अनुल मणिपुर चंद्रा लमजिंग लुप मचल बिष्णुपुर डिस्ट्रिक्ट अमसुंग कोकोमी वुमेन विंग मोइरांगी अपुनबा प्रेस स्टेटमेंट अमगे मतुंग इना हौखिबा नवंबर की तांग 13 दा कुकी नार्को टेररिस्ट सिंगना जिरीवांगी बोरोबेक्रागी जाकुराथोर कारोंगदा लान तासिंदुना युम अमदे दुकान 34 तुमना मई थाबगी मथक्ता मिचम अनिबो हिंगना मई थाखिबगा लोइनेना नुपी अहुम अमसुंग था निपान दा सुरिबा अंगांग अमा यावना अंगांग अहुम पुना मियोय तरुक फादुना पुख्रगा माइकई खुदिंगमक्तगी फाखिबा मियोयसिंग अदुबो टेक्ता कायदना थादोकपिरकनबा हाइजाख्रबसो मियोयबगी लमचतकी वांगमदा मथंग हातोरकपगी थोंगबो ngasigi मिफमना यानिंगदबा फोंदोखे गवर्नमेंट अमा लेरिबनिना थौदोक अदुदा चेनरिबा मियोयसिंग फागतुना आइनगी ओइबा मतिक चाबा दंडी बिफम थोइ हारे चेरोल असिना मखा तारदुना कुकी नार्को टेररिस्ट सिंगना लौ सुबा चचबसिंग इतततना नोमै कापसिनबदगे मिसिमिना कया यावरकपना लौमी सिंगना चही अमा चाननबा महै मरोंग लोकपा ngamdana लेरे अमसुंग चाक तांबा अमा थोकलगनी हाइना मिपाइनरिंगै चेरक असिदा गवर्नमेंटना इरांग लेबा मरमना लौ सुबा लेबखो हारिबसे यामना लाइबक थिबने
लेंगाक अमा लेरबदे चेक्सिन थौरांग लौखटपा हाइबसे लेंगाक अदुगे मथौने मरम असिना अथुबदा पालिब लेंगाक असिना मतिक चाबा सेक्यूरिटी की चेक्सिन थौरांग लौखटुना लौमीसिंग लौपा याहनगदबने हौजिक फावबा चथरकलिबा लान असे कुकी मैतैदा माइकई कयादगे खुद थाबने अमसुंग कायहौबने मसिगी फिल्म असिदे कुकी नार्को टेररिस्टसिंगबो करिगुम्बा मौंग अमतदा लाक्सिननबा होनबगी महुत्ता तंपाकी प्रजासिंगी मथक्ता अमुक नहौनना अफस्पा थमजिंदुना मैतैगी मतेंग सुपांग पांगनरोइदबा अहेनबा सेक्यूरिटी फर्स्ट कंपनी कुन अममुक पुसिलकपा से मैतै फुरुपो पुंगुन मुथलगे हाइबगे थौसिनी हाइना ngasiगी मिफमना लौदबा ngamloi हाइके जिरीवामदगी पिकलिबा ngang yauna miyoi taruk kuki khulai paibasingna numit kharagi mamangdagi faduna pukhiba miyoi sing ado ngasi fawba central amade state lengakna rescue toba ngamkhidaba sina takpade ngasigi paliba lengang asigi home department intelligence fail ore lamdam asigi miyamgi punse hiram ama fawbada kanba ngamdre natraga kaningdre haibane chahi ama makhai hilaklaba lan ase warosin puraknaba central government na mating neina honadabani haibase takpane lamdam masigi miyamna maromdom loisin khrasanu haibage chap manare lamdam masigi miyam ase loinam leibakta leiba minai naithang oina treat tawpaga loinana jiribamdagi pekliba angang amade nupi su yauna miyoi taruk fakhiba amade hatkhiba kuki pai khulai paibasing pung kunmari gi manungda phagatgadabane nupi angang da khutthaba haibase international law na su yade miyam gi punsi amade lanthung ngak senba ngamdraba lengang asibu mamit panghanana miyam ga loinena khudaktagi hawduna lupna miyam ga loinena makhan makha kya gi khongjang sangsilagani loinana lamdam masigi miyam pumnamak asigumba minungsi leitana chatharakliba violence asigi mayokta aikhoi amato oina central government amade state government ge mathakta mifa mipun asida chenakhibasing logi oiba wayel ama fangnanaba sintha leptuna protest tongminase numidangi matamda ima event singna mairagi rele chatpinabasu appeal torakle brode da phagi bathu ama leigre posida Central lengang amadi state lengang na matam chana rescue to bum hudo se ahan bada yam condemn to we ngasi maduda mi pham mi pun duda che dali ba khuding ma pung kun mari gi manung da ai khoi gi lengang na central lengang amadi state lengang na makhoi bu pha la lo gi oi ba makhoi gi mathak ta lakhot ka da ba action la sing chap chana lakhot ta ta ra ga di hai ba Manipur da leiba miyam punamakna sintha lepi duna haiba makhoi gi mihat asida chene kiba singa se phaba ngamdi phoba aikoina punna amatoina aikoi sintha lepa ganda aikoi ngasi gi justice ase phangna bai khoi phot minasi ngasi kasar bina kandi part 1 ge youth club Mahairoi Satra Satri Singna Manipur Youth Front Assam Maifaga Kutsamnaraga Numidang Waramda Jirivamda Kuki Terrorist Singna Fazin Kiba Marale Jitraba Imung Manungi Miyoi Singbo Tamthina Rep Togduna Hato Kibaga Marilenena Bina Kandi Part 1 Ge Sangapam Gaurugi Mitam Statue Mamangda Kutamara Paiduna Nungaitaba Fongtoki Amade Laikhidraba Thawai Singna Lairam Nenda Ingna Chikna Lairunaba Minute Ani 2 minute Laiduna Thaunike Maifagi advisor Seram Herazina Thodok asida chenariba kuki terrorist singbo ahakpa cherak pipinaba India gi sarkar da appeal tawkhe Jiri United Committee JUC na Jiri Imamera Paibi Apunbalop Jimpal gi office ta pangthokiba pawgi mifam amada JUC gi convener Ais Priyanandana Paumi Singh da Fongtokhibada Kuki Marjo terrorist singna nupi angang taruk fakhiba do thadoknanaba haiduna demand tawkhrabaso miyoibagi minungsi wangmada nupi ama yauna angang anibo hatokhibagi thawongbo akanba mongda JUC na condemn tawe amade mihan asida chenariba Kuki Marjo terrorist singbo faduna aingi oiba cherak pibiyo amasung ngarangdagi kaukiba pung kunmari gi total shutdown hena kanba khongjang sangsilagani haina fongdoke mahangna makhatana haikibada ngarang Jiribam Gigal Khunge Jiri Turelda
ahan nupi ama asiba hakchang oina turel dagi fangba aduga barak turel Assamgi Narayondarda asiba angang ama fangba ngamke aduga khara chatlaga asiba angang amasu fangke hari Guki Marjo singna nupi sing ado tamthina rep tawduna hatkibane haina pawgi mifam aduda Ais Premanandana fongdoke Aroibada moroiba pawsing amohana pizari District Magistrate Imphal West amasung Imphal East na district sing asida ngasi numidang wairam pung 3:30 dagi matam kaktana curfew thamkhre. Lengak na ngasi numidang wairam pung 5:35 dagi numit nini internet mobile data servicing thingjinkre. Asiba hakchang ahum amasu fangduna Silchar Medical College and Hospital gi mokta masak khangdoknanaba thamkhre hare Mar Kuki Militant Taragi asiba hakchang sing Silchar Medical College moktagi Mar amasung Kuki organization singda sinakre Amadi Jirivangi misigi matangda Manipur gi mafam ayamada yaningda bagi khongtan tangsingkre Minister MLA gi yum singda thomjinkre Ngasigi oinadi Mami TV na sandok jaba Manipuri Prime Time News matang asida lusinjere mayambo muka hana khurumjari